ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯑꯩꯁꯦ ꯃꯌꯥꯝ ꯑꯅꯝꯕ ꯃꯣꯔꯦꯗ ꯑꯩꯁꯦ ꯂꯩꯔꯤꯕ ꯑꯩꯁꯦ ꯏꯆꯤꯜ ꯁꯤꯗ ꯏꯅꯥꯎꯁꯤꯡꯁꯦ ꯂꯩꯕ ꯑꯩꯈꯣꯏ ꯑꯁꯤꯗ ꯂꯝꯂꯥꯏ ꯂꯩꯕ ꯃꯌꯥꯝꯁꯤꯅꯀꯣ ꯀꯦꯟꯗ꯭ꯔꯗꯒꯤꯕꯨꯗꯤ ꯑꯩꯁꯦꯀꯣ ꯌꯥꯝ ꯑꯩ ꯏꯊꯟꯗ ꯍꯟꯅꯨꯔꯦꯅ ꯃꯣꯏꯅ ꯑꯣꯏꯔꯦ ꯉꯥꯡꯉꯤꯁꯦ ꯑꯗꯣ ꯑꯇꯣꯞꯄ ꯀꯅꯥ ꯌꯥꯎꯕꯅꯣꯗꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯃꯣꯔꯦꯒꯤ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗ ꯂꯩꯕꯁꯤ ꯊꯦꯡꯅꯗꯦ ꯑꯥꯏ ꯕꯤꯗ ꯂꯩꯕꯁꯨ ꯐꯖꯕꯅꯦ ꯑꯩꯗꯤ ꯊꯦꯡꯅꯗꯦ ꯏꯐ ꯐꯖꯩ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯀꯃꯥꯟꯗꯣꯗ ꯂꯩꯕꯁꯨ ꯊꯦꯡꯅꯗꯦꯕ ꯊꯦꯡꯅꯕꯕꯨꯗꯤ ꯑꯗꯣ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥꯗꯣ ꯍꯪꯉꯣ ꯑꯩꯅ ꯍꯪꯕꯗꯤ ꯏꯀꯥꯏꯖꯔꯦꯕꯀꯣ ꯑꯗꯨꯒ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯡꯁꯦ ꯍꯣꯏ ꯁꯔꯀꯥꯔꯅ ꯇꯣꯂꯣꯞ ꯇꯥꯕꯤꯌꯨ ꯄꯤꯔꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯇꯣꯂꯣꯞ ꯄꯤꯔꯁꯨ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗꯒꯤ ꯇꯣꯂꯣꯞ ꯐꯪꯉꯕꯅꯤꯅ ꯏꯃꯨꯡꯒꯤ ꯏꯇꯨ ꯏꯆꯥ ꯊꯥꯅꯅꯕ ꯐꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯁꯤꯀꯤ ꯑꯃ ꯄꯥꯡꯉꯨ ꯍꯥꯏꯅꯤꯡꯗꯦꯕ ꯕꯤꯁꯀꯨꯠ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯀꯔꯤ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯍꯋꯥꯏꯇꯅꯤ ꯆꯥꯕ ꯐꯪꯉꯤꯕ ꯍꯋꯥꯏꯒ ꯆꯥꯛ ꯆꯦꯡ ꯆꯪꯕ ꯃꯣꯏꯅ ꯊꯣꯡꯉꯨꯕꯗ ꯆꯦꯡ ꯆꯪꯉꯦ ꯆꯦꯡ ꯆꯪꯉ ꯆꯥꯔꯦ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯩꯝ ꯀꯥꯏꯗꯦꯕ ꯅꯨꯡ ꯌꯥꯎꯏꯀꯣ ꯅꯨꯡ ꯌꯥꯎꯔꯦ ꯅꯨꯡ ꯌꯥꯎꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯀꯔꯤꯝ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯆꯥꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅ ꯆꯥꯅꯕ ꯄꯤꯔꯤꯕꯅꯤ ꯁꯔꯀꯥꯔꯅ ꯆꯥꯅꯕ ꯄꯤꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯟꯊꯦꯡꯅꯔꯤꯕ ꯂꯥꯟ ꯍꯣꯏꯅꯦ ꯑꯗꯨ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯕ ꯍꯥꯏꯗꯤ ꯇꯝꯄꯥꯛꯇ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯦ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯦ ꯃꯁꯥꯒꯤ ꯇꯣꯂꯣꯞ ꯆꯥꯖꯔꯁꯨ ꯑꯩꯈꯣꯏ ꯃꯣꯔꯦꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯁꯤ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯀꯨꯀꯤꯗ ꯂꯣꯏ ꯑꯣꯏꯍꯧꯔꯅꯤꯀꯣ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗꯩꯗ ꯈꯜꯂꯒ ꯅꯣꯡꯃꯇ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯀꯔꯤ ꯆꯥꯔꯤ ꯈꯪꯗꯦ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏꯅ ꯅꯣꯡꯃꯇꯕꯨ ꯍꯪꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯪꯕꯤꯗꯕꯩ ꯃꯊꯛꯇꯨꯗꯩꯗ ꯂꯥꯟ ꯇꯧꯕ ꯅꯨꯃꯤꯠꯇꯗꯤ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯂꯥꯟ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥꯅ ꯐꯣꯟ ꯅꯣꯡꯃꯩ ꯇꯧꯔꯛꯀꯅꯦꯕ ꯀꯥꯞꯐꯝ ꯈꯪꯗꯦ ꯅꯣꯡꯃꯩ ꯀꯥꯞꯐꯝ ꯈꯪꯗꯦꯕ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯐꯣꯟꯁꯦ ꯈꯤꯉꯛꯀꯅꯦꯕ ꯑꯩꯈꯣꯏ ꯁꯥꯏꯂꯦꯟ ꯊꯝꯃꯦꯗꯅ ꯀꯣꯟꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯦꯗꯅ ꯃꯣꯏꯅ ꯑꯣꯏꯅ ꯋꯥꯔꯧꯕꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯈꯪꯅꯕ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯔꯤꯗꯅ ꯃꯣꯔꯦꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯤ 300 ꯂꯩꯔꯤꯁꯤꯗꯩꯗ ꯑꯗꯨ ꯁꯤꯗꯩꯗ ꯃꯣꯏꯗ ꯑꯣꯏꯅ ꯋꯥꯔꯧꯕꯤꯔꯛꯀꯅꯦꯕ ꯐꯣꯟ ꯄꯥꯏꯈꯠꯇꯦꯒ ꯄꯥꯏꯈꯠꯂꯤꯒ ꯄꯥꯏꯈꯠꯇꯦꯒꯅ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯍꯥꯏꯗꯤ ꯑꯁ ꯂꯥꯟ ꯇꯧꯗꯕ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯅꯣꯏꯗ ꯀꯔꯤ ꯊꯥꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯕ ꯍꯪꯕꯤꯔꯣ ꯃꯣꯏꯅ ꯀꯥꯏꯅ ꯂꯨꯄꯥ 100 ꯄꯤꯕ ꯄꯣꯠ ꯑꯃ ꯊꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯤ ꯀꯦ ꯑꯦꯜ ꯄꯤꯕꯨ ꯂꯥꯛꯑꯀꯥꯟꯗ ꯂꯨꯄꯥ 2,000 ꯄꯤꯕ ꯇꯤꯀꯦꯠ ꯑꯃ ꯀꯛꯑꯒ ꯑꯗꯒꯤ ꯍꯟꯈꯤꯕꯩꯁꯨ ꯂꯨꯄꯥ 2,000 ꯄꯤꯕ ꯇꯤꯀꯦꯠ ꯑꯃ ꯀꯛꯑꯀꯥꯟꯗ ꯂꯨꯄꯥ 4,000 ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯦꯕ ꯃꯣꯔꯦꯗ ꯂꯩꯕ ꯑꯩꯈꯣꯏ ꯀꯣꯝꯕꯦꯠ ꯀꯥꯡꯕꯨꯅꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯁꯄꯤꯁꯦꯜ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨꯅꯦ ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯦꯕ ꯃꯣꯏꯒꯤꯗꯃꯛꯇ ꯂꯨꯄꯥ 100 ꯄꯤꯕ ꯄꯣꯠꯇꯨꯐꯥꯎꯗ ꯊꯤꯟꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯛꯄꯤꯒꯦꯕ ꯃꯣꯏ ꯂꯨꯄꯥ 2,000 ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯣꯏ 10 ꯂꯥꯛꯁꯅꯨ ꯃꯣꯏ 10 ꯂꯥꯛꯁꯅꯨ ꯑꯩꯈꯣꯏ ꯀꯛꯄꯤꯒꯦꯕ ꯃꯣꯏ ꯇꯤꯀꯦꯠꯇꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯊꯧꯖꯥꯟꯗꯅꯣ ꯑꯁ ꯃꯣꯏꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯕ ꯍꯥꯏꯗꯤ ꯄꯣꯠ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯤꯅꯤꯡꯕ ꯂꯨꯄꯥ 100 ꯑꯣꯏꯔꯁꯨ ꯄꯤꯅꯤꯡꯕ ꯂꯨꯄꯥ 10 ꯑꯣꯏꯔꯁꯨ ꯄꯤꯅꯤꯡꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯤꯅꯤꯡꯕꯕꯨ ꯐꯥꯎꯗꯕꯗꯣ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯐꯥꯎꯗꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩꯒꯤ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯑꯩꯈꯣꯏꯁꯤ ꯁꯤꯖꯤꯟꯅ ꯍꯥꯏꯕ ꯇꯥꯏꯞꯇ ꯁꯤꯅꯤꯡꯉ ꯁꯤꯖꯅꯨ ꯃꯃꯥ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤꯗꯃꯛꯇꯅꯤ ꯇꯣꯂꯣꯞ ꯑꯃ ꯆꯥꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗ ꯈꯟꯕꯤꯕꯗꯣ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯍꯟꯗꯛ ꯂꯩꯈꯤꯗ꯭ꯔꯤꯅꯤ ꯃꯥꯅ ꯆꯥꯛ ꯌꯦꯟ ꯆꯥꯕ ꯂꯨꯄꯥ 30,000 ꯈꯛꯇꯅꯦꯕ ꯆꯥꯔꯤꯁꯦ ꯂꯨꯄꯥ 50,000 ꯆꯥꯕꯁꯤ ꯆꯍꯤ 2 ꯈꯛꯇ ꯉꯥꯏꯔꯦꯕ ꯃꯥꯅ ꯆꯥꯕꯁꯤꯅ ꯃꯥ ꯚꯦꯛꯁꯤꯟ ꯐꯪꯒꯗꯧꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯗꯣ ꯁꯦꯝꯕ ꯅꯪꯕꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯃꯥ ꯃꯊꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ ꯂꯣꯏꯔꯦꯕ ꯑꯗꯣ ꯂꯣꯏꯈꯤꯕꯗꯣ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯣ ꯃꯆꯥ ꯁꯦꯝꯕ ꯉꯝꯕꯒꯤ ꯄꯩꯁꯥꯁꯨ ꯐꯪꯉꯔꯣꯏ ꯁꯔꯀꯥꯔꯅ ꯄꯤꯔꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯄꯦꯟꯁꯤꯟ ꯆꯥꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯋꯥꯏꯗꯨ ꯈꯨꯕꯥꯛꯇ ꯊꯥꯔꯒꯅꯦꯕ ꯍꯥꯞꯄꯤꯁꯦ ꯑꯗꯣ ꯑꯔꯥꯝꯕꯥꯏ ꯀꯥꯡꯕꯨꯁꯨ ꯊꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯊꯥꯏꯌꯦꯕ ꯑꯗꯨ ꯇꯣꯂꯣꯞ ꯆꯥꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯇꯥꯊꯤꯅ ꯇꯥꯑꯣꯏꯅ ꯍꯦꯛꯇ ꯌꯦꯡꯕꯤꯔꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯕ ꯃꯤꯅꯨꯡꯁꯤꯐꯥꯎ ꯎꯠꯄꯤꯗꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯦ ꯊꯋꯥꯏ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯇꯣꯂꯣꯞ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯏꯒꯤ ꯂꯃꯟꯁꯤꯡꯗꯅꯗꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯣꯏꯅ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯂꯩꯒꯦ ꯌꯥꯎꯅ ꯂꯩꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯂꯩꯇ꯭ꯔꯤꯅꯤ ꯑꯩꯒꯤ ꯍꯣꯜꯗꯥꯔ ꯂꯩꯇ꯭ꯔꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯩꯅ ꯑꯩꯒꯤ ꯏꯒꯤ ꯂꯃꯟꯗꯣ ꯈꯨꯝꯃꯝꯗ꯭ꯔꯤꯒꯩ ꯑꯩꯈꯣꯏ ꯃꯣꯔꯦꯗꯒꯤ ꯊꯣꯛꯂꯛꯑꯣꯏꯅꯤ ꯁꯤꯗ ꯂꯩꯒꯦ ꯌꯥꯎꯅ ꯂꯩꯔꯤꯅꯦ ꯁꯔꯀꯥꯔꯅ ꯊꯣꯛꯂꯛꯑꯣꯅ ꯑꯩꯈꯣꯏꯁꯦ ꯀꯧꯊꯣꯛꯑꯕꯅꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯣꯏꯅ ꯂꯩꯔꯤꯅꯦꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯅ ꯂꯩꯔꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯁꯤꯗꯤ ꯀꯩꯝꯇ ꯈꯟꯕꯤꯗꯕꯗꯣ ꯇꯝꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄꯥꯝꯃꯤꯁꯦ ꯄꯩꯁꯥ ꯅꯠꯇꯦ ꯑꯃ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯣꯡꯂꯤ ꯊꯧꯁꯥꯜꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯅꯤꯖꯔꯤꯁꯦ